Imfalis ki thamna popida paulo bachatpada kuki melatan singna kaplakpa nomai maruna panduna sokpadagi ras medicity da laikanaduna leiriba impact news ki paumi el Kabi Chandra ki hakchangi fibam Wangkhei assembly constituency ki MLA Thangzam Arun Kumar na haktengnana chatuna yengsinkhrai loinana Manipur ki irang asida paumi fawu yauna asopa nanglakpa asida MLA Arun Kumar na nungaitaba fongdorakpaga loinana asigumba thaudo asi makhata na thokhandanaba mari leinaba singda appeal tawrakli Kabi Chandra ki hakchangi fibam yengsinba lakpa aduga mari leinana MLA Arun Kumar na impact news sa makhata na fongdorakpada malemgi achauba lanjau matamdasu paumi amasung ana laengbaga mari leinaba miyoi singda khut thanade maram asana Manipur ki irang asidasu paumi amadi medical ga mari leinaba miyoi singda khut thabiganu haina appeal tawrakhi khongchat aduda MLA asigi maikaidagi Kabi Chandra ki laengbada mateng oinaba senfam kharasu mateng panglamkhi Karigumba kutong na bakandasu masak naina haitare kui paumi gumba atagana medical ki tam da leiba mayam si kidekadang relaxation to bidana ko pidana si lan da bo kui se one world gi mayam am to busu paumi gumba medical team gumba sigumba system relax to nari ngatani ado koi Manipur da sigi chana bisi leita bodongna anybody heart attack to mo ma chatha basem nuaite paumi sing solak pa kolak pa digi ana laing chachari doctor nurses sing na solak pa sem nuaite ado masidi ai site gi masida chenari bimi khudi makta appeal tawjining budi masidi kha yengbiu ai nai haijening